ꯃꯌꯥꯝ ꯑꯩ ꯉꯁꯤ ꯑꯩꯅ ꯆꯥꯖꯗꯣꯏꯁꯦ ꯎꯇꯤ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯗꯒꯤ ꯁꯤꯅ ꯏꯔꯣꯟꯕ ꯑꯗꯨꯒ ꯀꯣꯠꯅꯕ ꯈꯔꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯅꯕ ꯇꯧꯖꯔꯛꯑꯒꯦ ꯋꯥꯎ ꯎꯇꯤ ꯑꯁꯪꯕꯅꯦ ꯃꯌꯥꯝ ꯍꯥꯎꯔꯅꯤ ꯍꯥꯎꯋꯦ ꯍꯥꯎ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯎꯇꯤ ꯌꯥꯝ ꯄꯥꯝꯕꯅꯦ ꯑꯩꯁꯨ ꯄꯥꯝꯃꯦ hảo ấy.
ꯍꯥꯎꯋꯦ ꯃꯌꯥꯝ ꯏꯁꯥꯅꯒ ꯊꯣꯡꯖꯕꯒ Chuyện. Mình mà này đến khỏi Ado mayam ai chaba loire ado mayam ai gi channel sibu pambiragadi like subscribe amadi share to biramo aduga matungda video amaga amaga thainarase mayam bye bye